ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯒꯤ ꯅꯨꯡꯁꯤꯔꯕ ꯂꯤꯁꯅꯔꯁꯤꯡ ꯑꯃꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯃꯐꯝꯗ ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯅꯤꯡꯊꯧꯒꯤ ꯆꯥꯌꯦꯡ꯫ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯐꯣꯛ ꯇꯦꯜ ꯑꯣꯏꯕ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛꯅꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯄꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧꯗꯨꯒꯤ ꯃꯃꯤꯡꯅ ꯇꯦꯡꯀꯣꯠꯉꯝꯕ ꯀꯧꯔꯝꯃꯤ꯫ ꯇꯦꯡꯀꯣꯠꯉꯝꯕꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯄꯣꯛꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯗꯨ ꯍꯩ ꯁꯤꯡꯉꯤ, ꯌꯥꯝꯅꯁꯨ ꯑꯣꯏꯅꯒꯜꯂꯤ꯫ ꯇꯦꯡꯀꯣꯠꯉꯝꯕ ꯏꯅꯤꯡꯊꯧꯅ ꯃꯥꯒꯤ ꯀꯥꯒꯤ ꯁꯤꯡꯍꯥꯁꯟꯗ ꯐꯝꯂꯤꯉꯩꯗ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯐꯖꯔꯕ ꯇꯥꯂꯣꯏ ꯃꯍꯥꯔꯥꯅꯤ ꯀꯩꯁꯤꯂꯥ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯤꯡꯊꯧ ꯇꯦꯡꯀꯣꯠꯉꯝꯕꯗ ꯋꯥ ꯑꯃ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯥꯕꯨꯡ ꯏꯕꯨꯡꯉꯣꯅ ꯂꯩꯄꯥꯛ ꯑꯁꯤꯗ ꯄꯥꯜꯂꯛꯄ ꯆꯍꯤ ꯌꯥꯝꯂꯛꯂꯦ꯫ ꯑꯗꯨꯅ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯥꯏꯔꯕ ꯑꯃꯗꯤ ꯏꯅꯥꯛ ꯈꯨꯟꯕ ꯀꯌꯥꯝ ꯂꯩꯔꯤ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕ ꯆꯥꯌꯦꯡ ꯑꯃ ꯇꯧꯕꯤꯔꯣ꯫ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯇꯦꯡꯀꯣꯠꯉꯝꯕꯅ ꯑꯃꯨꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ "ꯀꯔꯝꯕ ꯆꯥꯌꯦꯡꯅꯣ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ?" ꯃꯍꯥꯔꯥꯅꯤ ꯀꯩꯁꯤꯂꯥꯅ ꯃꯈꯥ ꯇꯥꯔꯛꯈꯤ꯫ "ꯂꯩꯄꯥꯛ ꯑꯁꯤꯗ ꯈꯨꯟꯗꯥ ꯂꯩꯇꯥꯔꯤꯕ ꯈꯨꯜ 30ꯃꯨꯛꯁꯤꯒꯤ ꯃꯤꯑꯣꯏ ꯑꯃꯃꯝ ꯀꯧꯈꯠꯂꯒ ꯈꯨꯜ ꯑꯃꯗ ꯂꯩꯔꯤꯕ ꯌꯨꯝꯁꯤꯡ ꯂꯥꯏꯔꯕ ꯀꯌꯥ ꯂꯩꯕꯒꯦ ꯍꯥꯏꯕ ꯈꯪꯗꯣꯛꯂꯕ ꯃꯇꯨꯡꯗ ꯌꯨꯝ ꯑꯃꯃꯝꯗ ꯃꯈꯣꯏꯕꯨ ꯆꯥꯎꯈꯠꯅꯅꯕ ꯌꯥꯝꯂꯕꯁꯨ ꯌꯥꯝꯗ꯭ꯔꯕꯁꯨ ꯁꯦꯜ ꯈꯔ ꯊꯥꯗꯗꯨꯅ ꯃꯈꯣꯏꯗ ꯄꯤꯔꯁꯤ." ꯃꯍꯥꯔꯥꯅꯤ ꯀꯩꯁꯤꯂꯥꯒꯤ ꯋꯥꯐꯝꯗꯨꯗ ꯅꯤꯡꯊꯧ ꯇꯦꯡꯀꯣꯠꯉꯝꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯀꯩꯁꯤꯂꯥꯗ ꯍꯥꯏꯔꯛꯏ꯫ "ꯃꯍꯥꯔꯥꯅꯤꯒꯤ ꯋꯥꯐꯝꯗꯨ ꯑꯩ ꯌꯥꯔꯒꯦ꯫ ꯇꯧꯒꯗꯕꯕꯨ ꯑꯩꯒꯤ ꯂꯟ ꯁꯝꯄꯇꯤ ꯀꯥꯏꯊꯣꯛꯇꯨꯅ ꯃꯈꯣꯏꯗ ꯄꯤꯒꯗꯕ ꯑꯣꯏꯕꯅꯤꯅ ꯁꯦꯜ ꯑꯌꯥꯝꯕ ꯃꯥꯡꯍꯟꯗꯅꯕ ꯍꯣꯠꯅꯔꯁꯤ꯫ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯊꯕꯛꯁꯤꯡ ꯇꯧꯖꯔꯁꯅꯨ, ꯑꯗꯨꯒ ꯃꯥꯡꯍꯟꯕꯗꯤ ꯇꯧꯍꯜꯂꯔꯣꯏꯁꯤ." ꯑꯗꯨꯗꯒꯤ ꯃꯍꯥꯔꯥꯅꯤ ꯀꯩꯁꯤꯂꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯂꯝꯃꯤ꯫ "ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯈꯣꯏꯗ ꯄꯤꯈ꯭ꯔꯤꯕ ꯁꯦꯜꯗꯨꯅ ꯍꯦꯟꯅ ꯆꯥꯎꯊꯣꯛꯄ ꯊꯕꯛ ꯇꯟꯗꯕ ꯃꯤꯑꯣꯏꯗꯨꯗ ꯆꯥꯎꯅ ꯃꯅꯥ ꯄꯤꯔꯁꯤ." ꯃꯍꯥꯔꯥꯅꯤ ꯀꯩꯁꯤꯂꯥꯒꯤ ꯋꯥꯐꯝꯗꯨ ꯅꯤꯡꯊꯧ ꯇꯦꯡꯀꯣꯠꯉꯝꯕꯅ ꯍꯔꯥꯎꯅ ꯌꯥꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯔꯥꯅꯤ ꯀꯩꯁꯤꯂꯥꯒ ꯇꯦꯡꯀꯣꯠꯉꯝꯕ ꯏꯅꯤꯡꯊꯧꯒ ꯋꯥ ꯇꯥꯟꯅꯕ ꯂꯣꯏꯔꯕꯗ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯈꯨꯜꯁꯤꯡ ꯑꯗꯨꯗ ꯊꯥꯔꯝꯃꯤ꯫ ꯊꯨꯅꯃꯛ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨ ꯊꯥꯗꯨꯅ ꯈꯨꯜꯁꯤꯡ ꯑꯗꯨꯗ ꯌꯧꯈꯤꯔꯝꯃꯤ꯫ ꯈꯨꯜꯁꯤꯡ ꯑꯗꯨꯒꯤ ꯃꯤ ꯑꯃꯃꯝꯗ ꯂꯥꯟꯃꯤꯁꯤꯡꯅ ꯅꯤꯡꯊꯧꯒꯤ ꯃꯔꯤꯛ ꯆꯨꯝꯂꯕ ꯋꯥꯐꯝꯗꯨ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯥꯟꯃꯤꯁꯤꯡꯒꯤ ꯋꯥꯐꯝꯗꯨ ꯈꯨꯟꯖꯥꯁꯤꯡꯅ ꯍꯔꯥꯎꯅ ꯌꯥꯖꯔꯝꯃꯤ꯫ ꯊꯨꯅꯃꯛ ꯂꯥꯟꯃꯤꯁꯤꯡꯗꯨ ꯍꯟꯈ꯭ꯔꯕ ꯃꯇꯨꯡꯗ ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯋꯥ ꯇꯥꯟꯅꯔꯦ꯫ ꯈꯨꯜꯁꯤꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯑꯌꯥꯝꯕꯅ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯗꯨ ꯍꯔꯥꯎꯅ ꯌꯥꯖꯔꯦ꯫ ꯈꯨꯜꯗꯨꯒꯤ ꯏꯔꯣꯏ ꯂꯣꯏꯕꯗ ꯌꯨꯝꯊꯣꯡꯐꯝ ꯑꯣꯏꯅ ꯂꯨꯈꯥꯕꯤ ꯃꯃꯥ ꯃꯆꯥꯗ ꯍꯤꯡꯖꯕ ꯂꯩꯆꯤꯛ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯈꯛ ꯂꯩꯔꯝꯕ ꯑꯣꯏꯔꯦ꯫ ꯂꯩꯆꯤꯛꯇꯤ ꯅꯤꯡꯊꯧꯒꯤ ꯋꯥꯐꯝꯗꯨꯗ ꯊꯣꯏꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯃꯥꯅ ꯀꯦꯡꯉꯣꯏ ꯃꯜꯂꯤꯉꯩꯗ ꯂꯩꯆꯤꯛꯅ ꯋꯥ ꯑꯃ ꯍꯥꯏꯔꯛꯂꯝꯃꯤ꯫ "ꯏꯃꯥ, ꯏꯅꯤꯡꯊꯧꯅ ꯈꯨꯟꯖꯥ ꯑꯌꯥꯝꯕꯗ ꯁꯦꯜ ꯈꯔ ꯄꯤꯗꯨꯅ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯍꯜꯂꯅꯤ꯫ ꯃꯁꯤꯕꯨ ꯀꯔꯝ ꯍꯥꯏꯅ ꯇꯧꯁꯤꯒꯦ?" ꯃꯃꯥ ꯇꯣꯝꯕꯤꯔꯩꯅ ꯃꯆꯥꯅꯨꯄꯥ ꯂꯩꯆꯤꯛꯀꯤ ꯋꯥꯐꯝꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯏꯕꯨꯡꯉꯣ, ꯁꯦꯟꯐꯝꯗꯨ ꯂꯧꯗ꯭ꯔꯒꯅ ꯏꯅꯤꯡꯊꯧꯅ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯔꯕꯗꯤ ꯀꯝꯗꯧꯕ ꯇꯥꯕ?" ꯃꯃꯥ ꯇꯣꯝꯕꯤꯔꯩꯒꯤ ꯋꯥꯐꯝꯗꯨꯗ ꯃꯆꯥꯅꯨꯄꯥ ꯂꯩꯆꯤꯛꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯐꯔꯦ ꯏꯃꯥ, ꯑꯩ ꯁꯦꯜꯗꯨ ꯂꯧꯕ ꯆꯠꯂꯔꯣꯏꯒꯦ꯫ ꯄꯨꯝꯅꯃꯛ ꯅꯆꯥ ꯑꯩꯅ ꯐꯅꯅꯕ ꯍꯣꯠꯅꯔꯒꯦ." ꯃꯆꯥꯅꯨꯄꯥ ꯂꯩꯆꯤꯛꯀꯤ ꯋꯥꯐꯝꯗꯨꯗ ꯃꯃꯥ ꯇꯣꯝꯕꯤꯔꯩꯁꯨ ꯋꯥꯗꯕ ꯉꯝꯗꯦ, ꯄꯥꯈꯠꯆꯩ ꯑꯃꯗꯤ ꯃꯤꯄꯥꯏꯖꯩ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯈꯨꯟꯖꯥ ꯑꯌꯥꯝꯕ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯤꯡꯊꯧꯅ ꯑꯔꯨꯕ ꯋꯥꯐꯝ ꯀꯌꯥ
हाइब लोइरबदा सेल अयाम्बा खुंजासिंगदुदा पीखिरमी। खुंजासिंगदु मागी मागी सेंफमसिंग लौनरब मतुंगदा मयुम मयुमदा हनखरे। खरनिगी मतुंगदा खुंजासिंगना लैचिक लाक्तबी मरम करी लेबनो हंगबियु हाइरमखी। निंगथौ तेंगोंगंबा ngaiak wakhal kaya khantharab matungda माकी लामी अमा थूनमक थाखिरमी। लैचिकी मनाक्ता यौरबदा निंगथौगी लामी अदुना लैचिकता वाफमदो हारक्लमी। नाहकना इनिंगथौगी मनाक्ता लाक्तुना इनिंगथौना पीगदब सेनफमदु लौनिंगदबगी मरम हंगसो हाइदुना लाक्लिबनी। लामी अदुगी वाफमदुदा लैचिकना वा मखा तारखी। आइदी करीसु लौजब पामजद्रेदा। नोंमदी मियोइबा अइखोइ खुदिमकसे लोइनमक सिखिगनी। अदुना मियोइबा अइखोइ अमगा अमगा नुंसिनबा ताइ। अइखोइ खुदिमकना लमन अमदि तोंदुना लाक्ली। अदुना आइदी नुंसिबा हाइबदु मतम पुंबदा लैननबा बोना चतुना लाइ निंगनबगिदमक मुनि ऋषि अमगी मनाक्ता चटकदोरिबनी। लैचिकी वाफमदुदा निंगथौगी लानमी अदुना वा मखा तारखी। फरे अदुदी नंगी वाफमदु निंगथौदो फजना हाइरगे। मदुदगी लानमी अदु लैचिकी मनाक्तगी चटखिरमी। लानमी अदुना निंगथौ तेंगोंगंबगी मनाक्ता यौरबदा निंगथौदा लैचिकी मरमदा पाउ पुनमक तमले। अदुदगी निंगथौदुना लानमीदुदा वा मखा तारखी। फरे मंगोंदा चायेंग अमा तौनबगिदमक माबु लौखोलुचो हाइदुना याथंग ताउथरअमी। अदुदगी लानमीदुना मखा तारई। फगनी इनिंगथौबु ननाई अई माबु लौखोलनबा थौरांगलगे। निंगथौ तेंगोंगंबा वाखल यामना मुन्ना खल्लबा मतुंगदा माकी लानमी अदुगी पाकुम पिरई। फरे ngasi makti chatloronu numit humni muk leiraga magi manakta chatlo ngasi gidi pathajaro ningthau tengongambagi wafamdu lami aduna phagani iningthau hairamlaga thunamak ningthaugi manaktagi thokre lami aduna thokhrabagi matungda ningthau tengongamba ngahak magi singasanda phami matangda masanupi madura chanaltuna मागी मपाबुंगदा वा अमा हाइरई। पाबुंग अइदी लाइ निंगबा अमदी तोला तारबसिंगबु यामना नुंसिजै। खरगे हेना वाखल लौसिंग लेरकनबा बोना चतुना मुनि ऋषि अमगी मनाक्ता अइबु थादुना लाइ निंगहनबियु पाबुंग। मचानुपी मधुरागी वाफमदुदा निंगथौ तेंगोंगंबा वाखल यामना मुन्ना खल्लबा मतुंगदा वा मखा तारई। इचागी वाखल लौसिंग पुनमक हेंगतननबा नपाबुंगना सिल्लगे। निंगथौ तेंगोंगंबना मचानुपी मधुरादा वादु हाइबा लोइरबदा मचानुपी मधुरा यामना हराउजखी। नुमित मंगानी हौख्रबगी मतुंगदा लैचिकतु उमंग अमदा चटखिरमी। लैचिकी खुंजा अयाम्बा निंगथौना सेल कया पीखिबदुना माना माना पामजबा मखल मखागी थबक कया पाखतुना महै मरोंग थाबना थाबा सा सल लोइबना लोइबा यामना कन्ना सु नोमदुना साउखननबा होनरक्लमी। मतमदुदा निंगथौ तेंगोंगंबा महाकी प्रजाना सु नोमदुना साउखननबा फगननबा होनरक्ले ताबदा निंगथौलु यामना मथमोइदा पेंजखिरमी। नुमित मंगानी हौख्रबगी मतुंगदा निंगथौगी लानमी अहुमगा लोइनना निंगथौगी मचानुपी मधुराबु अचौबा उमंग अमगी बोंदा मुनि ऋषि अमगी मनाक्ता मधुराना सगोल अमा तोंगले अदुगा लानमी अहुमदुना सगोल अममम तोंगदुना उमंग अदुदा चटखिरमी। अदुदगी लैचिकसु बोनगी उमंग अदु ताननबा होनबदा तोरेन अमा लानबा ताकिरमी। मसिगी तुरेनसी करमना लानसिगे हाइदुना लैचिकना वाखल अमुक तौरई। लूरबा पालक तौबा तोरेन अदुगी मनाक अदुदा उमाइबी उचेक अमा इसिंग थक्ननबा होननबा थौरांगलाअमी।
Umaibi uchektu Munigini. Munina afaba thabak tauba amadi Munina lairiba umang adugi bona laknaba Munina isogi sakti pumba lairaba miron khanglaba Umaibi amakhak oirangki. Thunamak laichikna Umaibina luraba turengi manakta ising thakduna lairiba jaga aduda Toren adu lanaba laisiksu kumtharakle. Isorgi sakti selaba Umaibi uchektu laichikna magi manakta changlakpaduda munna yenglaga wa ama hairaklami. Tamba nupa nangbu kadai tana chakadoribano. Laichikna Aisu bonda munirisi amagi manakta laining ba chakadoribani. Masigi turensi kadamna lansigi khanbada chamamnaribani. Isorgi sakti lairaba Umaibi uchekna pakhum piraklami. Nupa nangna turen asi lanba kaidaunungda ngamloi aduna aina haiba nangna yagadra. Umaibi ucheki wafamduda laisiktu wakhal khara khantaraduna adugi matungda wa amuk hairai. Aina ngamgadaba thabak oirabadi pangthokchage. Kari wafam oirabano hekta haibiyu. Isorgi sakti selaba Umaibi uchekna wa makha taraki. Masigi turensigi paringda aka akum sanaduna lairiba gumbi asina turensibu hek langi haina tawgumi kupta mana hekta thatuna turensigi wangmada hekta lalhande. Masibu hatlaga nangi lambi adu chatlu. Adudagi laisikna wa makha taraki. Karigidamakta mana apanna pibiribano. Laisiki wahangdugi pakhum isorgi matik mayai selaba Umaibiduna piramdana thunamak paikhirami. Adudagi Umaibi uchekna paikhrabada laisiksu asuki matik matha sana sana torensibu karamna lansigi haiduna khalingaida toren aduda fajaraba porong ama laisiki manakta hek charare. Porong adusu isorgi oiba nga porong haibadu oirangki. Adudagi laichikna nga porong adu phagi haina tawba mikupta porong duna laichikta wa ama haraklami. Aibu phaba yadi. Aigona kurumjau. Aduga nangna ningjariba apama punamak tungjaba oijaro. Adudagi laichikna amuk nga porong duda hairai. Nanai aidi karisu khangjaba nate. Khangdaba udaba kayabu ifamda khanganbiyu uhanbiyu. Aina pamjabadi nungsiba haiba posakse aikhoida matam pumbada jalhanbiba madu khaktani aihaki apambasu. Laichikna hairakliba wafamduda poromduna hena amadi matam pumbada afabada tauba oirasunu khalladuna wa amuk hairai. Phare nangna khanjariba apama khudimak tungjaba oijaro. Aduga nangna thanggadoriba khongthang khudimakta khulou polauba hek yaukpa mikupta nangna mai pakchaba oijaro haiduna isorgi sakti lairaba nga porongduna laichikta sakti pumba piramki. Adudagi isorgi sakti selaba nga porongdu thunamak mangkhirami. Madugi matungda laichikna toren adu langi haina tawba mikupta sanglaba chauraba gumbir adu tholoktuna laichikka sathengnare. Laichikna hatke haina tawba mikupta gumbir aduna wa ama haraklami. Aibu hatpiganu. Nangna chatkadoriba top job tawduna laining lugadoriba munirisi adugi manakta aibu pubiyu. Aikhoi ani chatminnarasi. Gumbir aduna wadu haraklabada laichikna chauraba gumbir adu hatkidare. Madudagi laichikna gumbir aduda wahang ama hanglami. Matau kandawna sanglaba toren asida gumbir oina onduna laikhibano. Gumbir aduna
ꯊꯨꯅꯃꯛ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ꯫ ꯑꯩꯍꯥꯛ ꯃꯨꯅꯤꯗꯦꯕꯅ ꯂꯥꯏ ꯅꯤꯡꯂꯤꯉꯩꯗ ꯅꯣꯡꯃ ꯑꯩꯍꯥꯛꯁꯨ ꯑꯩꯈꯣꯏ ꯃꯇꯥꯎ ꯑꯍꯨꯝꯒ ꯂꯣꯏꯅꯅ ꯎꯃꯪ ꯑꯃꯗ ꯁꯥ ꯇꯥꯟꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯃꯇꯥꯎ ꯑꯍꯨꯝ ꯂꯝꯕꯤ ꯂꯝꯃꯥꯡꯅꯈꯤ꯫ ꯃꯥꯏꯀꯩ ꯑꯃꯗ ꯇꯥꯈꯤ꯫ ꯃꯥꯏꯀꯩ ꯑꯗꯨ ꯃꯨꯅꯤꯗꯦꯕꯒꯤ ꯃꯥꯏꯀꯩ ꯑꯣꯏꯔꯝꯈꯤ꯫ ꯃꯨꯅꯤꯗꯦꯕꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯩꯅꯤꯡ ꯄꯥꯝꯕꯤ ꯑꯃꯒꯤ ꯃꯊꯛꯇ ꯐꯖꯔꯕ ꯎꯃꯥꯏꯕꯤ ꯑꯃ ꯇꯣꯡꯗꯨꯅ ꯂꯩꯔꯝꯕꯗꯨ ꯑꯩꯍꯥꯛꯅ ꯎꯗꯨꯅ ꯎꯃꯥꯏꯕꯤꯗꯨꯒꯤ ꯃꯁꯥꯒꯤ ꯅꯥꯀꯜ ꯑꯃꯗ ꯑꯩꯅ ꯄꯥꯏꯔꯛꯈꯤꯕ ꯈꯨꯠꯂꯥꯏꯒꯤ ꯃꯇꯦꯡꯗꯒꯤ ꯎꯃꯥꯏꯕꯤꯒꯤ ꯃꯁꯥ ꯅꯥꯀꯜ ꯅꯥꯝꯃꯗ ꯄꯥꯟꯈꯤ꯫ ꯎꯃꯥꯏꯕꯤ ꯑꯗꯨ ꯁꯤꯕ ꯐꯥꯎꯕꯗꯤ ꯁꯤꯗ꯭ꯔꯒ ꯃꯁꯥ ꯅꯥꯝꯃꯒꯤ ꯃꯇꯦꯡꯅ ꯃꯨꯅꯤꯗꯦꯕꯅ ꯂꯩꯔꯤꯕ ꯃꯐꯝꯗꯨꯗ ꯄꯥꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯎꯃꯥꯏꯕꯤꯗꯨꯒꯤ ꯈꯨꯡꯒꯨꯜ ꯂꯤꯔꯨꯕ ꯃꯇꯝꯗꯨꯗ ꯃꯨꯅꯤꯗꯦꯕꯗꯣ ꯂꯥꯏ ꯅꯤꯡꯂꯝꯕ ꯀꯥꯟꯗ ꯑꯣꯏꯔꯝꯈꯤ꯫ ꯃꯇꯥꯡꯗꯨꯗ ꯃꯨꯅꯤꯗꯦꯕꯅ ꯃꯥꯒꯤ ꯙ꯭ꯌꯥꯟ ꯇꯧꯕ ꯑꯗꯨ ꯀꯥꯏꯍꯟꯕꯒꯤꯗꯃꯛ ꯃꯥꯅ ꯑꯩꯉꯣꯟꯗ ꯁꯥꯞ ꯑꯃ ꯇꯧꯈꯤꯔꯝꯃꯤ꯫ ꯅꯪꯅ ꯃꯐꯝ ꯑꯁꯤꯒꯤ ꯇꯨꯔꯦꯟ ꯑꯁꯤꯗ ꯒꯨꯝꯚꯤꯔ ꯑꯣꯏꯅ ꯑꯣꯟꯗꯨꯅ ꯂꯩꯔꯣ ꯍꯥꯏꯗꯨꯅ ꯁꯥꯞꯇꯨ ꯇꯧꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯂꯩꯄꯥꯛ ꯑꯃꯗꯒꯤ ꯅꯍꯥ ꯄꯥꯈꯪ ꯃꯆꯥ ꯑꯃ ꯑꯩꯒꯤ ꯏꯅꯥꯛꯇ ꯂꯥꯏ ꯅꯤꯡꯕ ꯂꯥꯛꯀꯅꯤ꯫ ꯃꯗꯨꯗ ꯅꯨꯄꯥ ꯄꯥꯈꯪ ꯃꯆꯥꯗꯨꯅ ꯇꯨꯔꯦꯟ ꯑꯁꯤ ꯂꯥꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯅꯪꯒ ꯊꯦꯡꯅꯗꯨꯅ ꯅꯪꯒ ꯃꯥꯒ ꯁꯥꯊꯦꯡꯅꯔꯕ ꯃꯇꯨꯡꯗ ꯅꯍꯥꯛ ꯃꯤꯑꯣꯏꯄꯣꯛꯇ ꯑꯃꯨꯛ ꯍꯜꯂꯛꯄ ꯑꯣꯏꯔꯁꯅꯨ꯫ ꯋꯥꯐꯝꯗꯨ ꯂꯩꯆꯤꯛꯇ ꯒꯨꯝꯚꯤꯔ ꯑꯗꯨꯅ ꯍꯥꯏꯕ ꯂꯣꯏꯕꯃꯛꯇꯗ ꯊꯨꯅꯃꯛ ꯒꯨꯝꯚꯤꯔ ꯑꯗꯨ ꯃꯤꯑꯣꯏꯄꯣꯛꯇ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯈ꯭ꯔꯦ꯫ ꯃꯇꯥꯡꯗꯨꯗ ꯂꯩꯆꯤꯛꯇꯨ ꯑꯉꯛꯄ ꯑꯃ ꯑꯣꯏꯔꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯂꯩꯆꯤꯛꯀ ꯃꯈꯣꯏ ꯑꯅꯤ ꯊꯨꯅꯃꯛ ꯃꯨꯅꯤꯗꯦꯕꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯇꯦꯡꯒꯣꯡꯉꯝꯕꯒꯤ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯩꯅ ꯃꯙꯨꯔꯥꯁꯨ ꯇꯨꯔꯦꯟ ꯑꯗꯨ ꯂꯥꯜꯂꯗꯨꯅ ꯁꯒꯣꯜ ꯂꯥꯟꯃꯤꯒ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯩꯆꯤꯛꯅ ꯃꯨꯅꯤꯗꯦꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯌꯧꯔꯕꯗ ꯔꯥꯖꯀꯩꯅ ꯃꯙꯨꯔꯥꯁꯨ ꯇꯨꯡꯗ ꯃꯥꯡꯗ ꯊꯨꯡꯂꯝꯈꯤ꯫ ꯃꯨꯅꯤꯗꯦꯕ ꯑꯗꯨ ꯑꯁꯅꯥꯟ ꯇꯧꯕ ꯂꯣꯏꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯂꯩꯆꯤꯛ ꯑꯃꯗꯤ ꯔꯥꯖꯀꯩꯅ ꯃꯙꯨꯔꯥꯕꯨ ꯒꯨꯝꯚꯤꯔꯗꯒꯤ ꯃꯤ ꯑꯣꯟꯊꯣꯛꯂꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯌꯥꯎꯅ ꯃꯨꯅꯤꯗꯦꯕꯒ ꯋꯥꯔꯤ ꯀꯌꯥ ꯁꯥꯅꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯨꯅꯤꯗꯦꯕꯗꯨꯅ ꯒꯨꯝꯚꯤꯔꯗꯒꯤ ꯃꯤꯑꯣꯏꯄꯣꯛꯇ ꯍꯜꯂꯛꯂꯕ ꯃꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯔꯝꯈꯤ꯫ ꯅꯍꯥꯛꯅ ꯇꯧꯖꯔꯨꯕ ꯄꯥꯞꯀꯤꯗꯃꯛ ꯀꯣꯛꯄꯤꯗꯨꯅ ꯃꯤꯑꯣꯏꯄꯣꯛꯇ ꯍꯜꯂꯛꯂꯕꯅꯤꯅ ꯅꯪꯒꯤ ꯂꯩꯐꯝꯗ ꯆꯠꯇꯨꯅ ꯑꯐꯕ ꯀꯌꯥ ꯇꯧꯗꯨꯅ ꯂꯩꯖꯔꯨꯔꯣ꯫ ꯃꯁꯤꯗꯒꯤꯗꯤ ꯐꯠꯇꯕ ꯀꯌꯥ ꯈꯟꯕ ꯇꯧꯔꯨꯔꯅꯨꯀꯣ꯫ ꯑꯁꯨꯝꯅ ꯃꯨꯅꯤꯗꯦꯕꯗꯨꯅ ꯋꯥꯗꯨ ꯍꯥꯏꯕ ꯂꯣꯏꯔꯕꯗ ꯃꯤꯑꯣꯏꯄꯣꯛꯇ ꯍꯟꯖꯤꯜꯂꯛꯂꯕ ꯅꯨꯄꯥ ꯑꯗꯨ ꯃꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯔꯥꯖꯀꯩꯅ ꯃꯙꯨꯔꯥꯕꯨ ꯊꯤꯟꯕꯤꯔꯛꯄ ꯂꯥꯟꯃꯤ ꯑꯍꯨꯝꯗꯨꯁꯨ ꯃꯁꯥꯒꯤ ꯂꯩꯄꯥꯛꯇ ꯍꯜꯍꯟꯈ꯭ꯔꯦ꯫ ꯃꯨꯅꯤꯗꯦꯕꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯅ ꯂꯩꯄꯥꯛ ꯑꯃꯅꯤ꯫ ꯃꯨꯅꯤꯗꯦꯕꯒ ꯂꯩꯆꯤꯛꯅꯦ ꯑꯃꯗꯤ ꯔꯥꯖꯀꯩꯅ ꯃꯙꯨꯔꯥꯒ ꯃꯈꯣꯏ ꯑꯍꯨꯝꯇꯃꯛ ꯂꯩꯍꯧꯔꯦ꯫ ꯑꯁꯨꯝꯅ ꯂꯩꯆꯤꯛ ꯑꯃꯗꯤ ꯃꯙꯨꯔꯥꯒ ꯆꯍꯤ 2 ꯏꯁꯣꯔ ꯚꯛꯇ ꯑꯃꯗꯤ ꯙꯔꯃ ꯂꯩꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯛꯅꯕ ꯃꯨꯅꯤꯗꯦꯕꯒꯤ ꯃꯐꯝꯗꯒꯤ ꯒ꯭ꯌꯥꯟ ꯂꯧꯁꯤꯡ ꯂꯧꯕ ꯌꯥꯕ ꯇꯝꯕ ꯌꯥꯕ ꯇꯝꯂꯝꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯇꯦꯡꯒꯣꯡꯉꯝꯕꯅ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯅꯧꯕ ꯃꯍꯩ ꯃꯔꯣꯡ ꯑꯃꯗꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯉꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯈꯤ꯫ ꯃꯍꯥꯛꯀꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯏꯅꯤꯡꯊꯧꯅ ꯊꯥꯗꯈꯤꯕ ꯁꯦꯜꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯀꯥꯏꯍꯟꯗꯅ ꯍꯦꯟꯅ ꯆꯥꯎꯊꯣꯛꯄ ꯉꯝꯕ ꯇꯣꯟꯖꯥꯎ ꯀꯧꯕ ꯅꯨꯄꯥ ꯑꯗꯨꯗ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯑꯐꯕ ꯃꯈꯜꯒꯤ ꯄꯨꯊꯣꯛꯅꯅꯕ ꯃꯅꯥ ꯀꯌꯥ ꯄꯤꯔꯝꯈꯤ꯫ ꯑꯁꯨꯝꯅ ꯆꯍꯤ 3 ꯍꯧꯈ꯭ꯔꯕꯒꯤ ꯃꯇꯨꯡꯗ ꯂꯩꯆꯤꯛꯀ ꯔꯥꯖꯀꯩꯅ ꯃꯙꯨꯔꯥꯁꯨ ꯃꯨꯅꯤꯗꯦꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯛꯈꯤꯕꯅ ꯅꯣꯡꯃꯗꯤ ꯃꯈꯣꯏ ꯑꯅꯤꯗ ꯆꯥꯌꯦꯡ ꯑꯃꯈꯛ ꯇꯧꯔꯝꯈꯤ꯫ ꯑꯗꯨꯗꯒꯤ ꯃꯨꯅꯤꯗꯦꯕꯅ ꯋꯥ ꯑꯃ ꯍꯥꯏꯔꯝꯈꯤ꯫ ꯅꯈꯣꯏ ꯑꯅꯤ ꯑꯩꯅ ꯂꯩꯔꯤꯕ ꯕꯣꯟꯁꯤꯒꯤ
makha thangbada makhal makhagi uhai yamna panbani nakhoi anina masibu heglau Munidevagi wafamdu Raskaina Madura amadi Leisikka makhoi anina harauna jarami adudagi makhoi ani makha tangba uhai yamna panba bonduda chatlami asumna makhoi anina uhai ayamba hekpa loirabada supnatagi komla khaktamak mangaire makhoi ani ngayak phaminnare Raskaina Madura na lechikta wafam ama hairongki nupa nangna kari apamba aningba yaubadagi lai ningbagi thabaksida laklibano Raskainagi wafamduda lechikna bakum piraklami sangsasida imana aikoyu pukpiduna malem imagi matambakta sen chungduna amuk sanajaba phanganbire adubu ayaksu oidaba minamdaba yaudaba dharma laiba miyoi amakak oninglaki madugidamak mafam masida laktuna lailaklibasini madudagi Raskaina Madurana laichiki wafamduda makha taraki ayaksu Munidevagi manakta laktuna nungsiba ngamba afaba thabak thaudang kaya taunanabagi mafam sida lakhibani ibanigi wakhalsu chap manarabanina aikoi ani mafam sida punsi leipun seminarasi masida kari akaiba leibage Raskaina Maduragi wafamdu leichikna yaningnamde leichikna Maduragi wafamdu nangona kona hairagi haiduna awatpa komlagi saruk adu hekminnaduna thunamak Munidevagi manakta lakhirami adudagi asomdana ningthau tengongamba nongma wakan nungaitaba haibada oikhirami maramdi machanupibu uraktaba chahi ahum mari pharaklabanina kari kamdauba haiba wakhal ama tauringaida leichikki mamadu laktuna leichikbu amukta phangnanaba thibiu hairangki matangduda ningthau tengongambana leichikki mamada wa ama hairai Ima karisu waraganuda leichikki leifam aigi lanmidagi khangle madudi aigi ichanupisu bona leiribasi chahi yamlakle maramduna makhoibu kaurunaba aigi lanmisingda hairage asumna ningthau tengongambana wado haraklabada leichikki mamadu harauna jajaduna mayumda hankhre adudagi ningthau tengongambana thunamak mahaki lanmisingda yathang amuk tautharaklami kana lei ngasi haiba numisidagi aigi ichanupi Madura amadi leichikna leiriba mafamduda chatuna makhoi anibu laurunaba tauro hoi phagani iningthau hairaduna lami 10 mukna oyom thayom tawduna Madura amadi leichikna leiriba mafamdu tana chatkirami nongmagi korou magi masek mangalda Munidevaduna asnan tawba loiba maktada Munidevana Ganga imabu kauroduna khurumjaki Munidevana machindagi solaki Ong abumuna loka Devesri piti manaba asumna sonba loiraduna mapung changna khurumjaki leichik amadi Maduranasu Munidevana chaba yananaba mai changdaba pot uhai wahina chingba potlamsing sema saba loiduna Munidevagi tumphang kada thambire Munidevanasu changlaktuna makoi ahum phaminaduna Munidevana magi chananaba saruk khaidoklaba matungda leichik amadi Maduragi saruksu pibire Munidevana chananaba polamsingdu chadringagi mangoinana leichik amadi Madurada wahai ama hairangki aikoi khudimak kawbu yade tanba yade haidokhi wa ngakna chatkadabani madugi matungda Munidevana wado haiba loiba maktada chananaba polamsingdu chaminnare
ꯑꯗꯨꯗꯒꯤ ꯃꯨꯅꯤꯗꯦꯕꯅ ꯑꯃꯨꯛ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤ, ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯇꯨꯝꯐꯝꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯝ ꯊꯥꯗꯨꯅ ꯂꯩꯔꯝꯃꯣ꯫ ꯉꯁꯤ ꯑꯍꯤꯡꯁꯤꯃ ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯒꯤ ꯑꯀꯣꯏꯕꯗ ꯆꯠꯇꯨꯅ ꯂꯩꯒꯦ꯫ ꯋꯥꯐꯝꯁꯤꯃꯛ ꯃꯨꯅꯤꯗꯦꯕꯅ ꯍꯥꯏꯖꯔꯕꯁꯨ ꯃꯨꯅꯤꯗꯦꯕꯗꯨꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯖꯕ ꯋꯥꯈꯜꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯄꯥꯝꯕ ꯀꯜꯂꯛꯄ ꯃꯤꯍꯧꯕ ꯌꯥꯎꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯆꯥꯌꯦꯡ ꯑꯃ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯅꯤꯗꯨꯅ ꯍꯥꯏꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯕ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯗ꯭ꯔꯕ ꯃꯇꯝꯗꯨꯗ ꯃꯨꯅꯤꯅ ꯃꯄꯥꯟꯗ ꯂꯩꯗꯨꯅ ꯙ꯭ꯌꯥꯟ ꯀꯌꯥ ꯇꯧꯗꯨꯅ ꯂꯩꯈꯤ꯫ ꯃꯨꯅꯤꯅ ꯙ꯭ꯌꯥꯟ ꯇꯧꯗꯨꯅ ꯌꯦꯡꯕꯗ ꯂꯩꯆꯤꯛ ꯑꯃꯗꯤ ꯃꯙꯨꯔꯥꯕꯨ ꯃꯥꯒꯤ ꯐꯝ ꯊꯥꯔꯤꯕꯗꯨꯗ ꯏꯁꯤ ꯁꯤꯅ ꯇꯨꯝꯕꯗꯣ ꯎꯖꯕꯗ ꯃꯨꯅꯤꯗꯦꯕꯗꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯈꯤ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯕꯗ ꯃꯨꯅꯤꯗꯦꯕꯅ ꯂꯩꯆꯤꯛ ꯑꯃꯗꯤ ꯃꯙꯨꯔꯥꯗ ꯋꯥꯍꯪ ꯑꯃ ꯍꯪꯂꯝꯈꯤ, ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯒꯤ ꯏꯐꯝꯗꯒꯤ ꯀꯔꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯔꯤꯕꯒꯦ? ꯃꯗꯨꯗꯒꯤ ꯂꯩꯆꯤꯛꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯅꯅꯥꯏ ꯑꯩꯍꯥꯛꯇꯤ ꯃꯨꯅꯤꯗꯦꯕꯅ ꯃꯩ ꯆꯪꯗꯕ ꯄꯣꯠ ꯆꯥꯕ ꯉꯝꯕꯁꯦ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯆꯥꯕ ꯉꯝꯕ ꯑꯗꯨꯇ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯍꯥꯏꯗꯨꯅ ꯃꯨꯅꯤꯗꯦꯕꯗ ꯍꯥꯏꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯙꯨꯔꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯅꯥꯏ ꯑꯩꯍꯥꯛꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯙꯔꯃ ꯂꯩꯕꯤ, ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯏꯁꯣꯔꯒꯤ ꯊꯧꯖꯥꯟ ꯐꯪꯕ ꯉꯝꯕ ꯍꯥꯏꯕꯗꯣ ꯑꯣꯏꯖꯔꯒꯦ꯫ ꯃꯕꯥꯅꯤꯒꯤ ꯋꯥꯐꯝꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯃꯨꯅꯤꯗꯦꯕꯗꯨꯅ ꯃꯈꯥ ꯇꯥꯔꯛꯈꯤ, ꯅꯕꯥꯅꯤꯃꯛ ꯑꯩꯅ ꯆꯥꯌꯦꯡ ꯇꯧꯕꯗ ꯃꯥꯏ ꯄꯥꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ, ꯑꯗꯨꯅ ꯅꯕꯥꯅꯤꯃꯛꯅ ꯅꯤꯡꯖꯔꯤꯕ ꯈꯤꯕꯤꯛꯇꯣ ꯊꯨꯡꯖꯕ ꯑꯣꯏꯖꯔꯣ꯫ ꯑꯗꯨꯒ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡꯕꯨ ꯅꯨꯡꯁꯤꯕꯤꯕ ꯑꯃꯗꯤ ꯃꯤꯒꯤ ꯌꯥꯏꯐꯅꯕ ꯍꯣꯠꯅꯕꯇꯅ ꯅꯕꯥꯅꯤꯃꯛꯀꯤ ꯑꯊꯣꯏꯕ ꯃꯒꯨꯟ ꯑꯗꯣ ꯃꯇꯝ ꯆꯨꯞꯄꯗ ꯂꯩꯕ ꯑꯣꯏꯔꯁꯅꯨ꯫ ꯃꯨꯅꯤꯗꯦꯕꯒꯤ ꯋꯥꯐꯝꯗꯨ ꯂꯩꯆꯤꯛ ꯑꯃꯗꯤ ꯃꯙꯨꯔꯥꯅ ꯍꯔꯥꯎꯅ ꯌꯥꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯃꯨꯅꯤꯗꯦꯕꯅ ꯑꯃꯨꯛ ꯂꯩꯆꯤꯛ ꯑꯃꯗꯤ ꯃꯙꯨꯔꯥꯗ ꯋꯥ ꯑꯃꯃꯨꯛ ꯍꯥꯏꯔꯛꯂꯝꯃꯤ, ꯅꯈꯣꯏ ꯑꯅꯤꯅ ꯆꯍꯤ ꯑꯅꯤꯔꯣꯝ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯔꯛꯂꯕꯅꯤꯅ ꯅꯈꯣꯏꯒꯤ ꯂꯩꯐꯝꯗ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯔꯥ? ꯃꯨꯅꯤꯒꯤ ꯋꯥꯐꯝꯗꯨꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯋꯥꯈꯜ ꯌꯥꯝꯅ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯂꯩꯆꯤꯛꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯈꯤ, ꯍꯣꯏ ꯐꯔꯦ, ꯌꯥꯝꯅ ꯊꯣꯏꯅ ꯂꯥꯞꯅ ꯂꯩꯕ ꯃꯐꯝꯁꯨ ꯅꯠꯇꯕꯅꯤꯅ ꯃꯨꯅꯤꯗꯦꯕꯒꯤ ꯃꯐꯝꯗ ꯈꯪꯅꯤꯡꯕ ꯋꯥꯐꯝ ꯀꯌꯥ ꯂꯩꯔꯕꯁꯨ ꯍꯦꯛꯇꯃꯛ ꯂꯥꯛꯆꯒꯦ꯫ ꯋꯥꯐꯝꯗꯨ ꯍꯥꯏꯕ ꯂꯣꯏꯔꯕꯗ ꯃꯨꯅꯤꯗꯦꯕꯁꯨ ꯋꯥꯐꯝꯗꯨꯗ ꯌꯥꯔꯦ꯫ ꯑꯁꯨꯝꯅ ꯃꯨꯅꯤꯗꯦꯕꯒꯤ ꯂꯩꯔꯤꯕ ꯎꯃꯪꯒꯤ ꯕꯣꯟꯒꯤ ꯂꯩꯄꯥꯛ ꯑꯗꯨꯒ ꯅꯤꯡꯊꯧ ꯇꯦꯡꯒꯣꯡꯉꯝꯕꯅ ꯄꯥꯜꯂꯤꯕ ꯂꯩꯄꯥꯛ ꯑꯁꯤꯒ ꯌꯥꯝꯅ ꯅꯛꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯟꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯁꯒꯣꯜ ꯑꯅꯤ ꯃꯈꯣꯏ ꯑꯅꯤꯗ ꯃꯨꯅꯤ ꯑꯗꯨꯅ ꯄꯤꯔꯝꯃꯤ꯫ ꯁꯒꯣꯜ ꯑꯅꯤꯗꯨ ꯂꯩꯆꯤꯛꯅ ꯑꯃ ꯊꯧꯔꯦ, ꯔꯥꯖꯀꯩꯅ ꯃꯙꯨꯔꯥꯒ ꯃꯈꯣꯏ ꯑꯅꯤꯅ ꯑꯃꯃꯝ ꯊꯧꯔꯗꯨꯅ ꯃꯨꯅꯤꯗꯦꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯔꯥꯖꯀꯩꯅ ꯃꯙꯨꯔꯥ ꯑꯃꯗꯤ ꯂꯩꯆꯤꯛꯅ ꯁꯒꯣꯜ ꯑꯅꯤꯗ ꯊꯧꯗꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯂꯃꯥꯡ ꯑꯃꯗ ꯅꯤꯡꯊꯧꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯂꯧꯔꯨꯆꯣ ꯍꯥꯏꯅ ꯂꯥꯛꯈꯤꯕ ꯂꯥꯟꯃꯤꯁꯤꯡꯒ ꯊꯦꯡꯅꯔꯦ꯫ ꯊꯨꯅꯃꯛ ꯃꯈꯣꯏ ꯄꯨꯟꯅ ꯅꯤꯡꯊꯧ ꯇꯦꯡꯒꯣꯡꯉꯝꯕꯒꯤ ꯃꯅꯥꯛꯇ ꯌꯧꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯇꯦꯡꯒꯣꯡꯉꯝꯕ ꯃꯆꯥꯅꯨꯄꯤ ꯔꯥꯖꯀꯩꯅ ꯃꯙꯨꯔꯥꯕꯨ ꯎꯖꯕꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯂꯩꯆꯤꯛꯁꯨ ꯃꯃꯥ ꯇꯣꯝꯕꯤꯔꯩꯒ ꯎꯅꯖꯔꯦ꯫ ꯃꯃꯥ ꯇꯣꯝꯕꯤꯔꯩꯁꯨ ꯂꯩꯆꯤꯛꯅ ꯍꯜꯂꯛꯄꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯔꯤ ꯃꯆꯥ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ꯫